Nongpokki lan satkre haiduna halaklabaso maikei khudingda lan lakpra yengnaba lanjaba kangbu itat tatana thai lan tankre lan chatkre leitre haiduna penthok leiba ngamde haiba simadi aikhoina khangba ngame Manipurdagi kaiduna haidokhiba sina aroiba khongpham oigani haiba maiteina thajaba ngamde lan gi mawong asida nongpok lan irai laina sanarakpa amasung maru phangna phuktoknaba honarakta si gyan tana thabak tauba soiba yade khanba singba singi matawni lawba yade Manipurna hojik phawbada sathariba mawong asi ubada Manipurgi mapanda satkhraga loire makhoiga kanna yanaruba kanade khanbagum hobadagi wi matam khara saunaraga matokhigani khara thengnariba launariba aduna adum loikhigani khanba male Angrespu hankhro haina toina haiba thobalda aikhoina thengnakhre kumbabada iriba mai asinasu wakhal asi utli lamtagi loiramdaida thokhiba thodokni sajibogi horakpa mapanni panba swaidagidi Angreski akanme irang horakle Nongpok lomdagi lanmi yamna kakhalakle haibagi pau tabada Maharaj yauna khanabada Gourachandra Maharajna mahakna khalamba hairakpa taraga lana sigi maramda maiteina khanba khangba ngami Saheb ki lana si tokigabra haibabu Nongchup Nongpok awang ahumgi lan bau thunglare Leibak aikhoibo karam tausibano Cienbadi yadare ngake haiba chongthoraklo nangi matik chawa yengna pham hapke lona sidagi aikhoina kharadang khangbadi lal pakal kaloidra haina khanarambagum tawbatai maramdi Angresna ayobida sa phangkhiba makhoigi ka henba maral gini aduna makhoigi sarkarna so khara sauraga tokhifam thoi khanba yabasu lei Gourachandra Maharajna Angreski sifai afaba thadokhiba aikhoina thengnakhre thadokkhibada natana lambigi acha sen phawba pikhi aikhoi saudre nakhoi su sauranu haiba phawba male adubo asimak khallabadi samudra da iraknaraba mina saru mana paiduna thawai kannaba laknabani haiba tai Assam pumnamaki sip commissioner maga loinana phana chauraba phamnaiba Bharat Sarkar gi mapau poduna Manipurda laklaga kuthengnaba lan nattaba mawongda thawai thakre makhoina lan balising leikhraroidabani makhoya akaiba lakha mangkhragadabani adugi mathakta makhoina akanbani maiteina asonmani khanduna makhoina lanbagi wadi khallaroidabani Chief Commissioner asigi mawong aikhoina ukre mahakna chawba aikhoina thengnakhre mahakki napal aikhoina takhre mana tawningbata tawba ngambani pani mahakna munna utkre masi mahakki maranai tagi pangal bunatte makhoigi pangal kiyu taklibani aduna thamoina diwang laibak nadi nem tagadawni marudi kakhattana makhong somlaga thadokhiba nongpokki lanmi matol ningthina chongduna amukso phaurakle asida natana awang amasung nongchuptaso apungba masa mareng inthorakle aduna hojikti Manipurgi asengba matam yorakle nongpokki kambu asidadi maitaina ahanba soknarakpa langi masek ubada pukning amasung mathwai chaukhatpa mawong pumnamak thengnakrabani somdana lanna awoiba oiraklaba matang asida maitaigi so awoiba lan thengnanabagidamak thorang paikhatpada Maharajna lan change haiba chongthoraklo patik chaba pham hapke haina lauthokre asigumba chiraba matam asidani pauna brajabasina lan chatke haina angaiba leitana chongthorakhiba chongthamia su chongthorakhi matam maduda paunadi
ꯅꯤꯡꯊꯧ ꯁꯦꯝꯕ ꯌꯥꯎꯔꯨꯕꯒꯤꯗꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯌꯥꯎꯕ ꯈꯪꯕ ꯅꯤꯄꯥ ꯅꯠꯇꯦ꯫ ꯑꯆꯦꯡꯕ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕꯅꯤ ꯈꯜꯂꯨꯔꯕꯁꯨ ꯍꯧꯖꯤꯛ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯈꯥ ꯇꯝꯕꯕꯨ ꯁꯤꯡꯅꯔꯛꯂꯕꯗ ꯃꯍꯥꯛꯀꯨꯝꯕ ꯅꯤꯄꯥꯕꯨ ꯀꯥꯎꯊꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯁꯅꯥꯃꯥꯡꯗ ꯀꯧꯔꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯈꯪꯍꯜꯂꯒ ꯃꯁꯥꯅ ꯑꯄꯥꯝꯕ ꯍꯪꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯗꯒꯤ ꯍꯦꯟꯕ ꯌꯦꯛꯅꯕ ꯂꯩꯇ꯭ꯔꯕ ꯄꯥꯎꯅꯥꯅ ꯋꯥ ꯑꯃ ꯑꯅꯤ ꯐꯥꯎꯕ ꯉꯥꯡꯗꯅ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯂꯥꯟ ꯆꯠꯀꯦ ꯍꯪꯒꯠꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯟꯕ ꯌꯥꯕ ꯃꯤ ꯅꯠꯂꯝꯗꯦ꯫ ꯃꯤꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯃꯍꯥꯛꯄꯨ ꯃꯦꯖꯔ ꯍꯦꯛꯇꯃꯛ ꯍꯥꯞꯈꯤꯕ ꯑꯁꯤꯅꯤ꯫ ꯑꯋꯥꯐꯝꯗꯒꯤ ꯊꯥꯗꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯤꯕꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯅꯕꯒꯤꯗꯃꯛ ꯃꯦꯖꯔ ꯍꯥꯞꯄ ꯃꯁꯥꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗ꯭ꯔꯕꯗ ꯍꯥꯞꯄ ꯐꯅ ꯂꯨꯕ ꯐꯤꯕꯝꯅꯤ꯫ ꯕ꯭ꯔꯖꯕꯥꯁꯤ ꯃꯔꯩꯕꯥꯛꯀꯤ ꯊꯧꯗꯥ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯃꯌꯨꯝꯗ ꯀꯨꯝꯂꯛꯂꯦ꯫ ꯂꯥꯟ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯊꯕꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯊꯕꯛꯅꯤ ꯈꯜꯂꯕ ꯄꯥꯎꯅꯥ ꯂꯥꯟ ꯆꯠꯀꯅꯤ ꯈꯟꯕꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯁꯨꯡ ꯑꯅꯧꯕ ꯊꯧꯗꯥ ꯑꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯅꯤꯄꯥ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯍꯧꯅꯕꯤ ꯂꯣꯏꯊꯣꯛꯂꯒ ꯅꯤꯡꯒꯗꯕ ꯁꯣꯟꯒꯗꯕ ꯃꯕꯨꯡꯉꯣ ꯁꯣꯜꯂꯝꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯧꯅꯕꯤ ꯕꯤꯗꯥꯏ ꯇꯧꯔꯗꯨꯅ ꯑꯐꯤꯡꯕ ꯁꯣꯟꯊꯕ ꯈꯣꯡꯐꯝ ꯌꯥꯎꯗꯅ ꯃꯍꯧꯁꯥꯒꯤ ꯃꯑꯣꯡ ꯀꯥꯏꯗꯅ ꯑꯐꯕ ꯁꯣꯔ ꯌꯦꯡꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯑꯔꯣꯏꯕ ꯖꯇ꯭ꯔꯥ ꯇꯧꯔꯛꯂꯦ꯫ ꯀꯅꯥꯅꯁꯨ ꯈꯟꯅꯍꯧꯕ ꯅꯠꯇꯦ, ꯀꯅꯥꯅꯁꯨ ꯊꯥꯖꯍꯧꯕ ꯅꯠꯇꯦ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯅ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯀꯣꯟꯖꯕ ꯃꯕꯨꯡꯉꯣꯇꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯄꯤꯒꯗꯕꯒꯤ ꯃꯕꯨꯡꯉꯣꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯀꯟꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯊꯧꯕꯨ ꯉꯝꯂꯦ ꯊꯋꯥꯏ ꯐꯥꯎꯕ ꯄꯤꯗꯨꯅ ꯃꯔꯩꯕꯥꯛ ꯀꯟꯒꯅꯤ꯫ ꯃꯊꯧ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯌꯦꯛꯅꯕꯗ ꯅꯪꯒꯟ ꯎꯠꯇꯨꯅ ꯃꯔꯩꯄꯥꯛ ꯆꯣꯞꯅꯕꯗꯤ ꯁꯤꯜꯂꯣꯏ꯫ ꯃꯊꯧ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯒꯤ ꯑꯌꯧꯕ ꯃꯁꯛ ꯎꯠꯀꯗꯕꯒꯤ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯂꯛꯂꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯃꯅꯥꯛꯇ ꯑꯔꯣꯏꯕ ꯄꯥꯎꯃꯦꯟꯅꯕ ꯆꯪꯈ꯭ꯔꯦ꯫ ꯃꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯀꯟꯕ ꯄꯥꯎꯅꯥꯅ ꯑꯊꯧꯕ ꯕ꯭ꯔꯖꯕꯥꯁꯤꯅ ꯃꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕꯇꯅ ꯁꯛꯀꯗꯕ ꯋꯥꯁꯛ ꯁꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯅꯅꯥꯏꯅ ꯆꯠꯆꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯆꯔꯛꯇꯨꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯕꯗꯤ ꯍꯟꯖꯔꯛꯈꯤꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯟꯐꯝꯗ ꯅꯅꯥꯏꯒꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯏꯃꯥꯒꯤꯗꯃꯛ ꯀꯠꯆꯒꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯅꯅꯥꯏꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ, ꯆꯣꯔꯣꯟꯗ ꯃꯐꯝ ꯄꯤꯕꯤꯌꯨ꯫ ꯑꯁꯣꯟꯕꯒꯤ ꯄꯥꯡꯗꯕꯒꯤ ꯋꯥꯁꯛ ꯅꯠꯇꯦ꯫ ꯃꯥꯏꯊꯤꯔꯒ ꯌꯦꯛꯅꯕꯅ ꯎꯁꯤꯠꯇꯅ ꯃꯔꯩꯕꯥꯛꯅ ꯃꯤꯔꯩꯕꯥꯛꯀꯤ ꯌꯣꯜꯍꯤꯡꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯌꯦꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯕꯅ ꯆꯥꯃꯔꯛ ꯐꯩ ꯈꯟꯕ ꯄꯥꯎꯅꯥꯅꯤ꯫ ꯈꯨꯠꯁꯨ ꯊꯥꯡ ꯆꯦꯠꯅ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯍꯥꯠꯅ ꯇꯨꯈꯤꯕꯅ ꯂꯤꯁꯤꯡꯂꯛ ꯐꯩ ꯈꯟꯕ ꯕ꯭ꯔꯖꯕꯥꯁꯤꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯑꯀꯟꯕꯅ ꯄꯥꯝꯖꯕꯕꯨ ꯉꯝꯃꯦ ꯌꯦꯛꯅꯕ ꯉꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄ, ꯉꯝꯗ꯭ꯔꯦ ꯂꯥꯟꯒꯤ ꯁꯗꯒꯗ ꯌꯥꯍꯤꯞꯇꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯃꯥꯏ ꯄꯥꯛꯅ ꯆꯠꯈꯤꯕ ꯑꯁꯤꯇꯅꯤ꯫ ꯄꯥꯎꯅꯥ ꯑꯃꯁꯨꯡ ꯆꯣꯡꯊꯥꯅ ꯆꯣꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯕꯝ ꯃꯉꯥꯍꯜꯁꯨ ꯃꯦꯖꯔ ꯍꯥꯞꯈꯤ꯫ ꯂꯣꯡꯖꯥꯝꯕ ꯁꯨꯕꯦꯗꯥꯔꯅ ꯄꯣꯏꯂꯥ ꯍꯥꯞꯈꯤ꯫ ꯅꯣꯡꯄꯣꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯂꯥꯟꯖꯤꯡꯕ ꯑꯣꯏꯅ ꯆꯠꯄꯅ ꯃꯩꯄꯥꯛ ꯁꯅꯥ ꯋꯥꯡꯈꯩ ꯔꯥꯛꯄꯒ ꯌꯦꯡꯈꯣꯏꯕ ꯃꯦꯖꯔꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯃꯤ 700 ꯄꯨꯗꯨꯅ ꯊꯧꯕꯥꯜꯗ ꯂꯥꯟ ꯉꯥꯛꯄ ꯆꯠꯂꯤ꯫ ꯄꯥꯎꯅꯥꯒ ꯆꯣꯡꯊꯥꯒ ꯃꯦꯖꯔ ꯑꯅꯤꯅ
ꯂꯥꯟꯃꯤ ꯆꯥꯝꯔꯤ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯧꯕꯥꯜꯗ ꯊꯨꯡꯅꯔꯕꯗ ꯋꯥꯡꯈꯩ ꯄꯣꯏꯂꯥꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯛꯆꯤꯡ ꯇꯝꯅ ꯆꯠꯅꯕ ꯂꯦꯞꯅꯔꯦ ꯄꯣꯏꯂꯥꯁꯨ ꯂꯥꯟꯃꯤ 30 ꯄꯨꯗꯨꯅ ꯀꯛꯆꯤꯡ ꯇꯝꯅ ꯁꯥꯟꯈ꯭ꯔꯦ ꯃꯊꯪꯗ ꯄꯥꯎꯅꯥꯅ ꯊꯧꯕꯥꯜꯗꯒꯤ ꯂꯥꯟ ꯆꯪꯁꯤꯜꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯆꯤꯡꯕ ꯂꯩꯄꯥꯛ ꯀꯌꯥꯝꯕꯗꯤ ꯊꯧꯕꯥꯜꯗ ꯇꯦꯡꯒꯣꯜ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯏꯁꯦꯟ ꯆꯣꯡꯊꯥ ꯃꯦꯖꯔꯒ ꯂꯣꯏꯅꯗꯨꯅ ꯅꯤꯄꯥ ꯆꯥꯝꯔꯤꯗꯤ ꯄꯂꯦꯟꯗ ꯂꯥꯟ ꯆꯪꯒꯦ ꯇꯣꯞ ꯑꯃꯗꯤ ꯄꯤꯌꯨ ꯄꯥꯎꯅꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯈꯩꯔꯥꯛꯄꯒ ꯌꯦꯡꯈꯣꯏꯕ ꯃꯦꯖꯔꯒꯅ ꯇꯣꯞꯄꯨ ꯆꯤꯡ ꯊꯪꯕꯅ ꯄꯨꯕꯗꯤ ꯍꯧꯅꯗꯦ ꯍꯥꯏꯅ ꯄꯤꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯦꯖꯔ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯂꯥꯟ ꯆꯪꯈꯤ ꯂꯥꯟꯒꯤ ꯄꯣꯃꯤꯠ ꯃꯨꯟꯅ ꯎꯕ ꯄꯥꯎꯅꯥꯅ ꯅꯤꯡꯕ ꯀꯥꯏꯔꯕꯁꯨ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯈꯤꯗꯦ ꯅꯣꯡꯃ ꯄꯣꯛꯄ ꯃꯆꯥꯅ ꯅꯤꯅꯤ ꯁꯤꯕ ꯍꯧꯅꯗꯦ ꯈꯪꯕ ꯄꯥꯎꯅꯥꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯅ ꯁꯤꯕ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕꯗꯤ ꯃꯩꯇꯩꯒꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯟꯗꯛꯀꯤ ꯇꯣꯞꯀꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯀꯨꯝꯕꯥꯕꯗ ꯁꯦꯡꯅ ꯏꯔꯤ ꯇꯣꯞ ꯄꯤꯗꯕꯒꯤ ꯃꯔꯝꯗ ꯊꯪꯒꯥꯜ ꯃꯦꯖꯔꯕꯨ ꯃꯍꯥꯛꯅ ꯄꯤꯗꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯅ ꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯣꯞꯀꯤ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯄꯣꯛ ꯂꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯟꯃꯤ ꯄꯩꯐꯝꯗ ꯉꯥꯡꯅꯕꯅꯤ ꯅꯣꯡꯄꯣꯛꯀꯤ ꯂꯥꯟꯃꯤ ꯁꯔꯨꯛ ꯑꯁꯤꯒꯤ ꯂꯥꯟꯀꯣꯛ ꯆꯤꯡꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯡꯈꯩꯔꯥꯛꯄꯒ ꯌꯦꯡꯈꯣꯏꯕ ꯃꯦꯖꯔꯒꯅꯤ ꯇꯣꯞ ꯂꯩꯔꯤꯕꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯊꯪꯒꯥꯜꯒꯤ ꯋꯥ ꯃꯇꯥꯡ ꯑꯁꯤꯗ ꯆꯪꯐꯝ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯦꯖꯔ ꯑꯅꯤ ꯂꯥꯟ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯡꯈꯩ ꯄꯣꯏꯂꯥ ꯁꯨꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯤꯡꯒꯤ ꯇꯦꯡꯒꯣꯜꯅ ꯃꯔꯨꯑꯣꯏꯅ ꯌꯦꯟꯈꯣꯏꯕꯅ ꯄꯨꯗꯨꯅ ꯂꯩꯍꯧꯔꯦ ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯋꯥꯅ ꯑꯁꯨꯝꯅ ꯑꯁꯣꯝꯗ ꯆꯠꯊꯅꯔꯤꯉꯩ ꯑꯁꯣꯝꯗ ꯀꯣꯅꯨꯡꯗ ꯑꯋꯥꯡꯂꯣꯝꯒꯤ ꯂꯥꯟꯕꯥꯎ ꯂꯥꯛꯇꯨꯅ ꯂꯥꯏꯁ꯭ꯔꯕ ꯃꯦꯖꯔ ꯄꯥꯕꯤꯌꯥ ꯇꯝꯕꯔ ꯁꯨꯕꯦꯗꯥꯔ ꯑꯃꯁꯨꯡ ꯍꯩꯀ꯭ꯔꯨ ꯖꯥꯝꯕ ꯄꯣꯏꯂꯥ ꯑꯍꯨꯝꯅ ꯂꯥꯟꯃꯤ 900 ꯄꯨꯗꯨꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯂꯤ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤꯁꯨ ꯁꯥꯍꯦꯕ ꯇꯔꯥꯅ ꯆꯤꯡꯗꯨꯅ ꯂꯥꯟꯃꯤ 1,000 ꯁꯒꯣꯜ ꯁꯥꯃꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯀꯥꯈꯠꯂꯛꯄꯒꯤ ꯄꯥꯎ ꯊꯨꯡꯉꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯒꯣꯜ ꯍꯟꯖꯕ ꯁꯅꯥ ꯉꯥꯡꯕ ꯂꯧꯔꯤꯡ ꯄꯨꯔꯦꯜ ꯌꯦꯟꯈꯣꯏꯕ ꯄꯣꯏꯂꯥ ꯑꯃꯁꯨꯡ ꯂꯣꯡꯖꯥꯝꯕ ꯄꯣꯏꯂꯥꯅ ꯃꯩꯇꯩ ꯂꯥꯟꯃꯤ 1,000 ꯃꯥꯌꯣꯛꯅꯅꯕ ꯁꯥꯟꯈꯤꯗꯨꯅ ꯂꯥꯏ ꯃꯇꯣꯟ ꯆꯤꯡꯊꯛꯇ ꯇꯦꯡꯒꯣꯜ ꯁꯥꯗꯨꯅ ꯂꯩꯈꯤ ꯀꯣꯅꯨꯡꯗꯅ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯇꯤꯟꯗꯨꯅ ꯂꯩꯈꯤ ꯃꯥꯏꯀꯩ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯗꯣꯛꯀꯤ ꯄꯥꯎ ꯈꯨꯗꯛꯇ ꯐꯪꯅꯕ ꯁꯤꯟꯗꯨꯅ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯃꯈꯥ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯃꯁꯤ ꯌꯥꯅꯕꯒꯤꯗꯃꯛ ꯂꯝꯇꯨꯞ ꯀꯛꯂꯒ ꯁꯒꯣꯜ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯄꯥꯎꯁꯨ ꯊꯥꯈꯤꯕ ꯄꯥꯎꯁꯨ ꯊꯤꯟꯗꯅꯕ ꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯈꯣꯏꯔꯦꯜ ꯃꯁꯥ ꯄꯥꯏꯈꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅ ꯅꯤꯡꯊꯦꯝꯅ ꯉꯥꯆꯦꯟ ꯊꯨꯝꯆꯦꯟ ꯌꯦꯟꯈꯤ ꯀꯣꯝꯅ ꯈꯟꯗꯣꯛꯄ ꯌꯥꯗꯕ ꯂꯥꯟ ꯑꯣꯏꯗꯨꯅ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯖꯅ ꯁꯤꯟꯈꯤꯕꯅꯤ ꯅꯤꯡꯉꯤ ꯄ꯭ꯔꯤꯊꯤꯕꯤ ꯇꯪꯈꯥꯏ ꯑꯃꯒꯤ ꯄꯥꯡꯒꯜꯅ ꯃꯅꯤꯄꯨꯔ ꯈꯨꯖꯣꯛ ꯑꯃꯒ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯅꯤ ꯂꯥꯟꯃꯤꯒꯤ ꯈꯨꯠꯂꯥꯏꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯑꯪꯒ꯭ꯔꯦꯖꯀ ꯈꯨꯠꯂꯥꯏꯒꯤ ꯑꯀꯛꯅꯕ ꯂꯥꯟꯃꯤ ꯑꯀꯛꯅꯕ ꯃꯅꯤꯄꯨꯔꯒ ꯌꯥꯅꯒꯗꯧꯔꯤꯕꯅꯤ ꯄꯥꯛ ꯆꯥꯎꯔꯕ ꯑꯋꯥ ꯂꯩꯕꯥꯛꯄꯨ ꯃꯅꯤꯄꯨꯔꯅ ꯏꯇꯠ ꯇꯠꯇꯅ ꯄꯥꯟꯅꯔꯦ ꯑꯋꯥꯅ ꯃꯩꯇꯩꯕꯨ ꯃꯅꯤꯄꯨꯔꯕꯨ ꯃꯨꯊꯠꯄ ꯉꯝꯈꯤꯗꯦ ꯄꯥꯛ ꯆꯥꯎꯔꯕꯁꯨ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯃꯤꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯑꯀꯛꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩ ꯑꯪꯒ꯭ꯔꯦꯖꯀꯤꯗꯤ ꯃꯗꯨ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯅꯤꯡꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯂꯥꯏꯅ ꯄꯨꯔꯛꯄ ꯉꯝꯃꯤ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯑꯋꯥ ꯂꯩꯕꯥꯛꯇꯒꯤꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯋꯥ ꯃꯁꯥꯅ ꯄꯨꯔꯛꯄꯒꯨꯝ ꯄꯨꯔꯛꯄ ꯉꯝꯃꯤ ꯃꯩꯇꯩꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯗꯒꯤ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯇꯦꯡ ꯐꯪꯕ ꯉꯝꯕꯒꯤ ꯑꯁꯥ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯀꯛꯅꯕ ꯈꯨꯠꯂꯥꯏꯅ ꯃꯩꯇꯩꯒꯤ ꯂꯥꯟ ꯆꯪꯒꯗꯧꯔꯤꯕꯅꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯥꯟꯒꯤ ꯑꯔꯦꯞꯄ ꯈꯪꯒꯗꯕꯅꯤ
Phibam maduna oiraklabada aroibadadi hakchanga konaba thang tadana poloi oi hoba tarai. Thanga nongmaiga taga bomga pabadi nunga yarunga kaunabagumbane. Pumnamak asi khantharurabadi handakki lan asi Manipurna soknakiba lan pumnamaktagi khwaidagi hena luba ngambada waba lanne. Hobadagi hona mina atongbada lepkhre. Landi soknadringaida ningthemna ngachen thumjen hana yenthokpasi soidana maithiragani khanduna amasung yeknaba kibana henduna chenabagi thaurangna hana tawduna lan thengnabagi nakalomdadi ikhan khandabagum tawre haiba yai. Ani konarabadi amatuba mahausani tokhragana tokre. Maharaj po kiraduna chenbagi wata khanduna leire loba yadaba mawong amasu leire. Mahakna haikiba wa ningsingba yai. Leipak aikhoibu karam tawsibano chenbadi yadare. Maikai ahumdagi achauba tengol ahumna Manipur umgadabagi maya kaduna konung tamna changsilakpada leibaki phibam phatre haiba mipum khudingna thengnare. Chumnagi tengol nate prithivina nakan nama takhrabasu chingnaba ngamlaba Angres amasung Angres lanmigi sarukne. Aduna leibak asida thokpa yaba phibam khandaba yadaba matangne. Masimasu ningthau ama oibagi mathau leibak macha singbo angamba makhai soktanaba hodabagi saruk amani. Maithiragani haibagi akibana pumkup kupkraba ningthaura haisi hairabasu mahaki akanba wafamdi chenba yadare haikiba asini. Mina ngamkhragani lan tokningle haibanate phibamdi phatre adubu chenbadi cheloi angamba araiba pangalna yeknaba thengnagani haibani. Adum oiraba maktada Maharaj Gourachandragi thabak amasung thawongna langai isai sakpagi wamak natrabasu mahaki thamoida ningba kaibagi ichel amadi uba phangi. Lakliba khongchatna phalaktrabada khudak aduda thengnaba yanaba tawpham thokpa mathawni ningi. Manipurgi leijaba pangal amasung masaki manungda yengba yaba makhai sinduna langidamak sem sare haiba sidi aikhoina yafam thoi. Phibam asi yauraklaba matang asida aikhoina chanaba pau taningai leiriba mafamdi khongjomdani. Pauna amasung songthana palen tana lan khongsalakpani. Adubo khongjomda tengol sakhi. Wangkai poilana langathen jingjin tana changkhiduna Angres na tengol sariba mafam makoigi phibam tengolgi mapangal khangladuna mahaki tawpham thokpa tawnaba amasung kakching lomda Angres na karigumba haijalaklabasu ngaknabagidamak thaurang tawnaba adomda sathakibani. Mahakna kakching yaurabada kakchingi mida Angres kadai yaurakle tabage hangi. Kakchingna Angres ti mamang singda leire haina takpada ngairingaida ahing amambada kakchingna tariba yumlakta lona kumduna leiramba Angres sifaina wangkhaigi lanmi mathakta kunsang adu sinba thungna nongmai kapsilakle. Khanghodana thokpa thodok asi wangkhaina chingnarakpa mawong adu natte. Pauna chongthana lan chatkadabagi lephoriba mafamdi palenni. Mahakna thungmuriba kakching palen yogadaba mile ahum mari waliba mafamni. Mahakna Angres palen phawba yauram kiroi ningbada laningai leite. Khanghodana yaknabana chaina pirakpada pukning hanthakiduna gyan mangduna leikiba wangkhai di natte. Paunana munna thajabanu pane. Poila mahaki mi kunshraga Angres lanmiga khuthengna yanare masamak yauna mi kun lana duda tuki. Arembana lusingba tukibada lanpham thadokki. Pairaki losing leiba poila thakatluba yaudana mi khujok adumagana asibaga mayok naduna araiba chaitheng punna piduna mai leidana yanaki. Lusingbagi matik chaba mi kunsra adusu lusingbagi khongphamda lengdana lepki. Kudong thibabu thoksadaba ngamba wangkhe athoba khujok adumagana yeknabaga lakadoriba langi mawong macha khaina taklame. Adubu sakpinaba sonbinaba yaudana aikhoigi athoba si
Lanmang thana Maitai Lanmina Khongpham Masida Yoraklaroi Tam Lava Mapamda Mamagi Thodang Pangthokpada Ahanba Yahipam Loki Angreska Lan Soknavada Paunana Khongjomda Maitai Tengol Sabasi Penade Penpam Su Thokte Ningi Kubam Pavasing Thakta Kulai Sulingba Mi Masing Suhen Bangres na Tengol Saraga Mi Suyamdaba Kulai Su Nopa Maitaina Akok Palampakta Tengol Savada Lan Hevagi Mawong ni Haina Kana Suloningway Maitaina Singthakta Tengol Saram Lavade Pananing Tina Kang Bayaram Gadavani Kane Maitaina Tengol Saba Sigi Maramda Haina Bawari Yamana Yankhoiba Mezarna Paunana Singthakta Tengol Sage Haibada Ikaiba Piki Su Haine Maitaina Jatra Taurak Tringaida Angresti Singthakta Sem Saduna Laikravane Sing the Kakatuna Tengol Sarubatara Lan di Soknadana Sing Kava Lak Lavada Maitai Tengol Tumbatai Maramdi Paunana Lanjing Mane Mahakna Siensi Haivadi Yaroi Mathangna Yankhoiba Mezer Lan Pamasida Lakte Thobalda Ningi Tengol Puduna Lehobani Khongjom Tengol di Paunana Lan Kok Thangakpani Khongjom da Tengol Sabagi Maramda Yankhoibagi Wa Amatta Yaude Yauningai Sulaite Palen Tana Lakpa Paunagi Tengol Kaksing Yoba Yadaba Amasung Kanadaba Maramna Khongjom da Tengol Saki Palen Yorubagi Kanaba Sulaitre Kanadaba Tanatana Akaibo Iningai Ne Hele Lampai Satuna Palen Yokrabaso Paunagi Tengol Ning Mang Chapkiduna Hena Kudong Tiba Mawong da Tagani Aduna Ningi Tengol ga Sumari Lenararoi Yeknabaga Tengnaba Tarabadi Khongjom da Tengol Sabatabani Yeknabana Chingthakta Leirabaso Makoina Komna Tauba Yaroidaba Yengduna Tengol Pairaga Yeknaba Ngaknaba Paunana Laknaki Khongjom Amasung Langathen Chinganigi Pirep Kangba Kananasu Khongjom da Tengol Saba Peloi Yadaba Pibamdagi Sabani Kanglabatada Sor Hantanabani Asumna Tarani Thoini Panba Hingda Khongjom da Thunglaga Tarahumdoini Panba Numitta Maitai Amasung Angres ki Tengol Ani Mayoknare Amana Amagi Achengba Yengduna Lainare Kulai Kapsin Badasu Tengol Amabu Tengol Amana Thugaiba Ngamnadre Asumna Laibak Chang Yengnaduna Leraklaba Matam Masida Maitai Tengol Marakta Punjabi Sifaina Bamdiar Kaptharakle Ahumlak Kapakpadadi Yaude Mari Raksubada Tengol da Tai Matangasi Khongjom Parvasakpadadi Paunana Bomdiar gi Mai Ahumlak Kai Haina Sai Kumbabada Haibana Yaude Hai Angre Sifaina Kapakpa Nongmaya Sobagi Guli gi Maina Pokhaidringaida Lepakta Tadriba Matamda Mainagi Saruk Karamna Kakpagi Haibagi Mawongdi Kumbabada Pumtha Tharamde Lanpam Masida Angres Tengol na Sizina Kiba Nongmaya Soba Manipur Lanmigi Sulairame Amasung Sizinarame Mabai Bungo Sandrakriti Maharaj Ki Matamdasu Asigumba Nongmay Mari Angres Tagi Lauki Asumna Mari Raksubo Oina Tengol Matakta Pokhairabada Pauna Mezar Ningi Tengol Singba Wangkairakpa Amasung Yankhoibada Yeknabagi Maru Yaure Aikhoigi Maru di Yobangamdre Haiduna Oiriba Pibam Madu Taktuna Ningi Tengol Taksin Biraklo Top Su Piraklo Haina Pau Ahumlak Thare Ningi Tengol Asoba Su Thumjilakte Top Su Pirakte Asomdana Nakal Lamatagi Maruna Yaurabanina Nakal Lamatana Pubagi Pibam Oiselakle Maitegi Thaunana Lanjingbagi Heisingbana Nongmaigi Magun Manghanba Amasung Mapangal Hantahanba Ngamba Honadabana Taksilla Iba Yeknabagi Tengol Tingnaba Top Ki Mathau Amasung Mawong Honglakliba Angres Ki Lantong Ngaknaba Ahenba Lanmi Changlakadabani Asigumba Ayogi Khongpham Masida Ningi Tengol Gi Lalong Kanagi Su Penpham Moide Yankhoibagi Aningba Amadagi Top Su Piraktre Tengol Su Thawjilaktre Landi Aruba Phibam Yausilakle Chingdagi Top Chau Paiba Kangbuna Maitai Tengol Faduna Thambagum Leiraklaba Matang Asida Tengol Ani Naksinarakle
Angreski sagol tongba lanmina maikai ani da saithoktuna maitai tengol question gadabagi thaurang torakle asigomba phatraba khudam asida pukning hanthanba ngamba pauna dinatte yaknabana mangda Manipur gadabagi maya kana sangai ningdana misang oibagi thodo utkhitre adubu ninghannagadaba brajavasi natte mabungo Sri Govinda da wasaklam labani maraiba kidamak mathwai katkrabane ngamle yeknababu maithiba piba ngamdre thoda adu pangthoknaba laknabada mathwai katpa hojikti lanthong sinbagi thodabagi matam natre khudam mutpagi mahaki megi pukning thogatpagi maraibak-tagi henba karisu leite takpa ayobi matam lakle chiraklaba matamda henadum thoba hingatpa paunane asigumba chiraba matang asida mahaki tengol mayaida thang sattuna koina chatlaga brajavasina laure leibak macha sa makoigi marunadi yaure chenduna sibadi phatte hibai yengkhoiba menjarna pukchel phattaba ninglaroi aikhoi pumnamaksu henglaroi maisu olaroi asumna yathang waithang kudum chetna paiduna nongsa lalau lauduna yaknaba tamna tension khre sajibogi tara marini panba sagol se numitki nongalakpadagi haktheng lan thengnaba hore nungthil numit chaitharakpa matamda maitai tengol Angreski sagol tongba lanmi na question khre tengol na apikpa oibana mangsu yetsu oisu kuina thingduna thamba ngamlaktre pauna chongtha mejar ani amasung sadara taisu magi mapa songsinnaduna yanare yetna phangbana yathangna oina phangbana oithangna aphangba thangda haiba brajavasina soirakle mahaki thangyana sibo isaida maitaina yendem tharak soibagom mahaina thaki maitai lanmi pumnamak thakha naidana kanada kari thokrabage yengba sangdana magi mangda leiba mapadagi hena ukidre atatpa leitraba yeknabagi gulida maitai tengolgi mangi saruk musilakle kari thoibano kaukraba brajavasi yaknaba yanba leppa leikidre oida lei oithangna yeta lei yathangna kaklame angakpa langi saithengni guligi marakta thangi angakpa kumaini angauba lanmina mang thaduna atatpa leitana Angres pujalakle hatpada loiba ngambagi wafam oiraktre Angres ki sumangi saruk yamna sokle kulaida suwatpa misingda su yamda maitai tengol Angres lanmina ning yauna question khre phibamasi yauraklaba phawada maitai kanana suyanaba toktre adubo asumna mioibasi haiba kauthoknaduna soknarakpa lan numitna chaithakraba matamda hatmanduna hatpa hangoirakpagi matawgum pauna brajavasi maitaigi Manipur atiyagi ningkha tambagi aroiba numit kongjom trithamapanda thanglen nani khudum chetna paiduna mamalibak kidamak aroiba yahip tanki brajavasina yatakhibadagi Manipur gidamak lepinaba kana leikidabagum taure paunagi sagonna khiba akanba samrigi manungda songtha mejarga asokana yauna mi chamarom hingki angakpa thaunani akiba lanphamne maitaigi paunagi chaitheng ubada Angres tujungdaba ngamkide mathangda asigumba kaya leiramkhigadage khandaba ngamkide Angres tengolna pauna tubaga lemhoba lanmi khara du tananaba laknaramdana chingi singthakta chingi mateng launaba thuna hanjinkibagi maram paunagi angakpa chaitheng asigi oigani pauna ani maridang thengnaram labari kunung yobagi asa asomgi Angres lanmigi leiramloi mising amasung khulai manana soknaram labari amadi kubam manaram labari Angresna paunadagi listen khigani amasung thawai puduna line han khigani haiba wakal lambada khara mawai ningi tengol mazai bungo wangkhai rakpaga yenkhoi baga puhauba pauna tubagi pau phangbaga top kaloinana kunung lomda chenkhatpa sida top yawi yaude haibagi wade kumbabada palamdre hundoklami haibasu yaude aduna purakpham thoi haiduna loinana chenki hairubatane madu puduna chenbada phana khonglo ramgani ningi
Angres Tengolna Chingda Makoigi Korda Numit Taramdaida Hanjinkhibagi Maram Leiba Male Makoina Lanjava Tanaba Karimata Tautharamdabagi Maram Kari Weba Yabagi Yengbada Ningdale Horiba Tengolna Puzilaklabadi Soktaraba Matam Aduda Makoigi Kudong Tiba Winingaile Akok Patampaktana Makoigi Amuk Hena Kudong Tiningaini Atemba Mapamda Tengnadrabadi Makoida Ngakok Palaina Tokani Lan Laklaga Amuksu Laina Guli Amapawa Kaplamdana Ningi Tengol Nakai Kigani Kangam Labadi Sagol Tongbalanmi Kun Sadang Taraktuna Damka Toram Labadi Ningi Tengol Makoi Masel Nesin Naduna Siba Naba Pawa Toklam Baya Sisina Fam Kangdana Leram Lava Maitegi to Puloklam Gani Todoka Sibo Tarapukning Jangli Yangsin Bakudingna Soidana Uraba Amasung Kangadaba Mawongni Kongzom Lan Loiraba Numit Adugi Ahing Ado British Lanmina Anakpada Lairamba Yum Macha Krada Sangduna Lenki Nongalaga Impal Pangaki Lambida Athingba Mapam Karada Tengnarakpana Kristapale Singamaga Sanipan Maribudra Matoi Ingi April Tang Kuntaruki Numit Yungba Matamda Thobal Athokpam Yauki Mapam Maruda Arong Turel Matakta Lairamba Thong Ado Sagol amasung sifai singna lan ba yadabadagi pung amarom changna semjillaga landuna thobal yowe nong yamna kanna chubadagi numit adu imphal yoba ngamlamde mathang April tang 18 sajibugi tarani pani panba ningthokaba numitta imphal yorai British ki kalam ahumgi manungda imphal yoba amasung kangla changba hankhiba Silchar romdagi lakpa Lieutenant Ronik ki nongchup kalamne April Tang 18 ki ayuk nganta pung 8 tabada makoi Imphal da thunglakhi amasung kalam masigi sifai knowledge na ihan hana kangla manung da changkhi kalam masigi mathangda khongjomdagi lakpa tumu kalam amasung Kohima kalam numit asimakta da thungladuna tengol ahumgi lanmi pulle maitegi pakhang ba yekpa angoba phiran singtharaga British ki jek phiral paihankhi numitado Manipurgi Atiyada Laisin Marol Ahum Thaki Numit Masak Ukide Haina Saitharol Kumbabada Iri Sajiboda Laisin Thabaduda Maitei Praja Pumna Magnakhi Kasargi Deputy Commissioner Major Maxwell Su Silchar Kalamgi Matung Induna Kangla Manung Changlak Paduda Yaurami Field Operation Manipurgi Report number 375 Tapalli Madudi Silchar Amasung Kohimagi Kalam Animaki Manipur Khongjangda Pot Pusinbada Major Maxwell na Achouba Tengbang Piki British Lanmi Singna Kangla Panglakpada Maitei na Athingba Pikidaba Amasung Mayok na Kidabagi Matangda Wafam Ama Panbayai Madudi Political Officer gi Head Clerk Waramba Rasiklal Kunduna British ka Mayok na Batarabadi Nupi Angang San Brahman Yamna Sok Patare Haiduna Seram Tomba Mayang Lambam Murali Amasung Pukrambam Padama Ahummakpo Angoba Piran Amamam Paihanduna Maikai Ahumakta Pau Chenhanki Aduna Imphalda Maitaina British ka Mayok na Kidaba Oibatai British na Kangla Manungda Changbaga Makoigi Sifai Singna Kunung Manungi Potchai Punamak Chakhairami Amasung Mai Thadoklami Mr. Quinton Amasung Gremut Amadi Atai Ingres Masa Singi Pumjin Kiba Masa Sing Adu Leinung Dagi Kothokuna Army Salut Kaloinana Amuk Hana Pumlame Sana Kunungi Sarukhara Manghanki Mangan Kiba Sing Adugi Manungda Sanathong Chirai Thong Hogai Bi Thong Sri Govindagi Mandir Mathaki Sana Mapak Sri Govindagi Dalan Gidamak Chandrakriti Maharajna Jaipur Dagi Purakpa Marble Mapak Asina Sing Bayawi Kangla Sa Ani Adubuna April Tang Kuntragi Numidang Wairamda Captain Alan Amasung Lieutenant Cas Grant Royal Engineer Anina Kangla Sa Ani Gi Machinda Dynamite Chanduna Kapkhaiki Sat Kiba Saheb Singi I Taisin Kibagi Molomni Konung Mang Takhan Kiba Si Governor General Lord Lonsdowne na British United Kalamgi Makok Thongba Brigadier General Coletta Makoina Manipurda Landana Bachanam Daida April Tang Tarahumdoida Pikiba Pautaki Matung Hinane Manipurgi Aroiba Khulai Pumna Makongat Nava Plan Tauraduna
अखन्नब चेरोल अमा थोक्तुना प्रजासिंगदा खंगहनखि मदुदि मणिपुर फील्ड फोर्स की लुसिंगबा ऑफिसर जनरल कॉलेजना मणिपुर की प्रजासिंगदा खंगहल्लि अतई ऑर्डर अमा थोक्त्रिबा फावबा मणिपुरदा कनागुम मी अमतना नोंगमई अमसुंग खुजुखलाई थांगना चिंगबा थंबा यारोय पुमनमक अदु नोटिस असिगी नुमित 8 निगी मनुंगदा चीफ पॉलिटिकल ऑफिसर पिखटकदबने ऑर्डर असी थोक्खरबा मतुंगदा कनागुमना थमलंबा थोक्लबदे महाकदुबो हात्पा नत्रगा मपानदा थादोखिबा दंडी एदो पीगनी ब्रिटिश सरकार की ऑर्डर कीबदगी मणिपुर की प्रजा सिंगना माना पाइरंबा खुलाई सरेंडर तौखि मदुगी ममांगदा खुलाई कयामुक अमसु ब्रिटिश लानमीना कुनुंग चंगलकपदा फंखरबनी अदुगा खोंगजोम लानफमदगी मैतै लानमी सिंगना पाइरंबा खुलाई सिंग अदुसु ब्रिटिशना फंखरबनी ब्रिटिशना मतम कुइना मणिपुर की असेंगबा तांजा ngaiduna leirakpa mangphaunare मणिपुर की शासन ब्रिटिश की खयाता ताखरे ब्रिटिशना मणिपुर लौसिनखरे अखोई की पाखंग मयेकपा अंगौबा फिरान चिंगथदुना ब्रिटिश की अंगांग जेक फिरान पायहनखरे अथुबा मतमदा हानगी कसार की डिप्यूटी कमिश्नर वरंबा मेजर मैक्सवेल साहेबो मणिपुर की एडमिनिस्ट्रेटिव चीफ पॉलिटिकल ऑफिसर हापले अदुगा ब्रिगेडियर जनरल एच कोलेट पुना मणिपुर फील्ड फोर्स के कमांडर हापले ब्रिटिशना मणिपुर लौसिल्लबा मतुंगदा लेबाक असि ब्रिटिश इंडिया की सरुक अमा ओइगद्रा नत्रगा प्रिंसली स्टेट अमा ओइगद्रा हाइबा वाफम ब्रिटिश सरकार की ममांगदा ताखि यामना कुइना खनरबा मतुंगदा प्रिंसली स्टेट अमा ओइना ब्रिटिश सरकार की मखादा थंबा हाइना वारेपनखि वारेप असि ख्रिस्ताब्द 1974 की अगस्त की तांग 18 गेजेट ऑफ इंडिया नंबर 1700 ईद फोंखि मदुगी मतुंगिना मणिपुर ब्रिटिश इंडिया दा तिलहनखिद्रे राज्य सिंगाकपगी भार गवर्नर जनरल इन काउंसिल न खनबा निंगथौ अमदा सिनगनी हाइबा वाफमसु सनत अदुदा पल्ली मदुगी मतुंगिना चोरसान सिंहबु मणिपुर की निंगथौ हापले हाइना गेजेट अदुदा पल्ली पनबा याय मदुदी कनाबु मणिपुर की निंगथौ ओहनगदगे हाइबा खनबा मतांगदा गंभीर सिंह महाराज की धरा मखैदे ब्रिटिश सरकार की मथक्ता यामना लाले हाइना लौखि अदुना नरसिंहा की धरादगे निंगथौ खनबा ताय हाइदुना मोइरांगथेम चनुना पोकपा असागी सही 9 खक्त ngairiba चोरजान सिंहबो ब्रिटिश की टॉप 13 सलामी ओक्तुना मणिपुर की निंगथौ हापखि निंगथौ की थौदांग की मतांगदा सनत्ता सुमना पल्ले मदुदी ब्रिटिश गवर्नमेंट ना हिरम कयाद पिरकपा हुकुम सिंह अदुदी शासन की मरमदा ओइबा याय मणिपुर की मखा पोनबा चिंगी ट्राइब सिंह की मतांगदा ओइबा याय स्टेट की लानमी की मतांगदा ओइबा याय नत्रगा ब्रिटिश सरकार ना खुद थिंगजिनबा पांबा हिरम कया की मतांगदा ओइबा याय ब्रिटिश सरकार ना हाइबा इनबगी थौदौ उल्लिबा मखै अमदी सनत्ता पीरिबा वारोम सिंह टेक्ता कायदना इल्लिबा मखै ब्रिटिश सरकार ना निंगथौ की ngaklo पीगनी अमसुंग सहजोग पीगनी निंगथौ खुबम करमना सिनगदगे हाइबगी मतांगदसु सनत्ता सुमना पीरी मदुदी निंगथौ की मचानुपा अहलना मपागी सत्ता अधिकार ओइना निंगथौ ओइनबगी हकले निंगथौ फम काबा खुदिंगमक्ता गवर्नमेंट ऑफ इंडिया की अयाबा यावगदबनी